ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯎꯃꯪ ꯋꯥꯃꯪ ꯑꯗꯨꯒ ꯃꯁꯤ ꯃꯌꯥꯝꯁꯤ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯩꯈꯣꯏꯒꯤ ꯑꯦꯐꯣꯔꯦꯁꯇꯦꯁꯟꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯀꯟꯖꯟꯅ ꯑꯗꯨꯝ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯇꯗꯤ ꯈꯔ ꯃꯈꯩꯗꯤ ꯇꯧꯕ ꯍꯧꯔꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯇꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯝꯃꯒ ꯂꯩꯔꯕ ꯎ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯁꯤꯗꯒꯤ ꯈꯤꯇꯪ ꯍꯦꯟꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕ ꯑꯩꯈꯣꯏ ꯁꯤꯗꯕꯣꯟ ꯄ꯭ꯂꯥꯟꯇꯦꯁꯟ ꯍꯥꯏꯗꯅ ꯑꯃ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯃꯥꯂꯦꯝꯗ ꯌꯥꯝ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕ ꯃꯁꯤꯗꯤ ꯑꯩꯈꯣꯏ 70-80% ꯍꯤꯡꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯥꯟꯇꯦꯁꯟ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯂꯤ ꯃꯁꯤ ꯃꯌꯥꯝ ꯏꯅꯣꯚꯦꯇꯤꯕ ꯑꯣꯏꯕ ꯁꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗ ꯄꯥꯛ ꯁꯟꯅ ꯃꯍꯩꯔꯣꯏꯁꯤꯡ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯕ ꯑꯃꯁꯨꯡ ꯃꯁꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯩꯈꯣꯏ ꯍꯦꯟꯅ ꯑꯩꯈꯣꯏ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯂꯤꯁꯁꯤꯡ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯐꯣꯔꯦꯁꯀꯤ ꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯃꯌꯥꯝꯒ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝꯁꯤꯡꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯆꯪꯁꯤꯟꯅꯅꯕ ꯄꯥꯡꯊꯣꯛꯅꯅꯕ ꯑꯗꯨ ꯃꯤꯌꯥꯝꯗ ꯃꯁꯤꯒꯤ ꯁꯤꯗꯕꯣꯟ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤ ꯑꯥꯏꯗꯤꯌꯥ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯈꯪꯍꯟꯅꯅꯕꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯖꯔꯅꯤ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯥꯏꯖ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯝꯖꯔꯤ꯫